Doctor section the Pataki Samita like Kidabaki Mayapta, JS in the Thobal district of Pune Funifan laothokhre. Mamang ta July Kungamapanda, Thobal district takes a Makaleka, the Gimaibam Umbi Samita, Mapuraba Azet, Thobal district hospital, the operation Tauduna, Angang Unarabamatung Lake Kidabatodo, Adukamari Lena Tasaki Ahungi, Nungai the Gitarik Mangage, Ahinungai Foba, Pune Funipan Subna, Thobal district Bankokre, Todo Adukamari Lena, Masi take some Mayaleka the labor, standard library come youth. Organization की क्लब ता पांग तो किबा पाव के मिफा ममदा JSC की कन्वेनर सोइबम जेम्स ना हाई किबदा समिता लाइक किदा पथौदो अदो थौबाल डिस्ट्रिक्ट हॉस्पिटल के डॉक्टर अमसुंग नर्सिंग सेक्शन दबदा की थोखि बने ऑपरेशन तौदुना अंगा उनरबा मतुंग पुंग खरगे मतुंगदा ममा लाइक किदा बासी यामना लाइबक थीबा थौदोंने हॉस्पिटल असिदा डिलीवरी की पुखटपा मतमदा समिता मसादा अनाबा अमता लाइखिबा नते मरमदुना मिसिएस की मतांगदा इंक्वायरी तौदुना मसिदा चेनरिबा डॉक्टर नर्स अमसुंग स्टाफ सिंग की मथक्ता मतिक साबा एक्शन लौगदबने हाइना जेएससी की माइकैदगी मरी लेनबा सिंगदा मेमोरेंडम पिसिनदुना तक्सिनख्रबसु ngasi phawba thaba oina pangthokthaba maramna tha asigi ahungge ahing nungyaidagi pung nifunipan gi oina Thobal district ta ban gi khungjang ase laothokle ban asida ana ayek amasung dharma karma ga mari lenaba singi oina di komthokane ban asida miyamna mapung phana support tawbiyo haina phongdokhe pawgi mifam adu da saruk yakiba JSC gi chair person khundongbam mena tombi laimana phongdokhibada mi CSC ga mari lenana JSC na kawriba pung nifunipan gi ban asida miyamna mapung phaba cooperation PBO mi CSC gi matangda JSC gi maikaidagi sarkar da thamkiba wafam sing thabak oina onthoraktabadagi tangai fadana ban gi khongjang ase lauthokhibane sarkar gi maikaidagi JSC na taleba demand sing ase thabak ta onthoktrabade hena kanba khongjang kya su changsingani hana phongdokhe panba yabade ngasigi pawgi mifamadu da JSC gi maikaidagi samita ase Thobal district hospital da delivery gi damakta pukhalaba matung doctor amasung nurse sing na thausadabadagi laikhidabani haibagi se chang kya su utke karigumba hospital gi maikaidagi matam sana patient asida care loramba tarabadi mama masa animuki punsi kanba ngamlamgadabane maramaduna asigumba thawdo ase matungda amuhana thoktanaba hospital asigi doctor amasung nurse yauna mari lenaba singi mathakta matik saba ain gi oiba action sing lokhatgadabane loinana victim family da matik saba financial compensation pigadabane haikhe Manipur police की टीम अमना थौदुना लाकपा बोलेरो अमना थोमदगे आसाम की नगाउन डिस्ट्रिक्ट की रोहादा नहा अमा लैखिद्रे अमना सोकले हरे मणिपुर पुलिस की ASI अमना लुसिंगबा पुलिस की कांगपुना थौदुना लाकपा बोलेरो कार अमा आसाम की नगाउन डिस्ट्रिक्ट की रोहादा KTM बाइक थौदुना लाकपा नहा अमदा थोमदगे नहा अदु लैखिद्रे मफम अदुदा लैबा खुंजासिंगना थौदोक अदुबु यानिंगदबा फोंदोक्तुना इरांग होरखरे थौदोक थोकफमदा आसाम पुलिस की कांगबो खुलै थुना लाकपदगे का हेना पामदबा थौदोकते थोकिद्रे हाइदि हाइदबा थौदो असि ngarang dungyai matuk pung baro makhairom taba matamda thokibane KTM bike thoduna lakhiba laikhidraba na ha adugi maming ano bora kawi asamge bora gora maridagi ne mahak thodok thopom da laikhide adugo bike aduda tonglakiba na ha amana soktuna hojik manak nakpa hospital da laikanari haidi pawasna hai Manipur police ki person singna thoduna lakhiba bolero adugi registration number NL07CA3970 ni Gari adu 4 lane oidiba highway adugi wrong direction da high speed thoduna lakhiba loinana bike aduda thongkibani haidi thodok aduga mari lenana roha police ki kangbuna case ama lokhotpaga loinana makhataba investigation sathaba hokre haidi SoO leriba Kuki militant group singa MSA ga wari sanana bathorang tawkhre suspension of operation SoO leriba Kuki militant group singa Union Home Minister ga mathang sayol gi hawalakpada Delhi da wari sanana bathorang tawkhre haidi wari saragadori basida Kuki national organization yauna Kuki militant group ki lusingba singna saruk yaga dori haina North East live ki report man haidi pawasi gi matungina wari sanagadori ba ceasefire ground rule gi finalize sogadori panba yabadi SoO leriba Kuki militant group singa Ministry of Home Affairs ka sahi asigi June thadagi wari sanaba haududa ngasi phawbuda round mari rak pangthokibane nakal amaromda paw ki source amaki matungin de mathangi sayol hogalakpada pangthokadoriba wari sanaba sida SoO sangdokpa yai haina su palle ningsingba yai Manipur gi haujik oriba kangloki irang asida maitei gi tongan ba organization kayana lengak ka Kuki militant group kaya ka tawnoriba SoO agreement handoknaba mari lenaba singda taksenduna lakhibane
Khoiren tak amadi thamna pokpi lomi sing lopu na tabasing na khudum chan sinduna lo ubagi thabak sa thabra haibadu mari leinaba official sing na haktheng na yingsin kre SDC Moirang OC in charge Moirang amadi Central Force ki apunba flying squad team amana ngasi Bisnupur district ki Moirang subdivision ki manung channa khoiren tak amadi thamna pokpi ki lopam singta lo mapu na tabasing na lo ubagi thabak sa thabra haibadu khangdok naba ngarang survey tawbagi khongjang sangsin kre ngarang sangsin ki ba khongjang asima phamadu ki lomi sing na kalakpagi matungina SDC Moirang ki lamjing makada ngarang Moirang circle ki flying squad singna mafam aduda field visit tawkhibane field visit tawbagi report athuba matamda Manipur lengak ta land khatpaga loinana tangai fadana lokhot kadaba thabak sing lokhat pina ba lengak ta taksilaga ni hairi ngarang sathakiba field visit aduda Moirang subdivision ki manungsanna khoiren tak amadi thamna pokpi da leiba lomi tararom su sarugya khe lomi singna masa masa ki lophamgi ki pata paidana makhugi oiriba lopham sing adu atopa miyo sing kudum chan senduna lo ubagi thabak hojik sathari bra haibadu su yangsen ki haidi panba yabadi kanglai paki mairana hokiba July 13 da thamna pokpi hai kenel gi mathakta laiba maitei gi lo pari kollom Kuki singna khudum chan senduna lo ubagi thabak sathare haina ngangkhlawai gram panchayat ki upapradhan gi thawpurba Moirang them mutona DC Bisnupur da ai baserol piduna khangan khre haina paw phongkhe loinana upapradhan mutona phongdorappa pawda yumpham oiduna high canal gi mathak meter sahumrong kakhalaga laiba maitei gi lawpham singi manungda meter chama yankhai gi sarukta laiba lawpari kullomde Kuki singna khudum chansinduna law obagi thabak sathakre haiduna report tawkhibane report asi tawkhroba matungda ngarang Bisnupur DC gi migyang makhada SDC Moirang OC in charge Moirang amadi Central Force gi apunba flying squad team na Moirang subdivision gi manung na leba khoiren tak amadi thamna pokpi gi lawpham singi hojik oidaba phiba madu yengsenbagi thaba ase lokhat khibani haidi DC Imphal West na lusingduna ngasi Rems Road ta eviction survey sathakre Imphal West district ki tongan mofam singda ain kaina longkhopsilakpa sing takthok naba Imphal West ki deputy commissioner mayang lambam Rajkumar yauna ADM SDO amadi mari lenaba official sing yauna eviction survey ama ngasi ayuktagi hona Rems Road ta ki Rems Canton Road phawba sathakre eviction survey asi Imphal West ki tongan mofam sing haibadi Kaisampa junction dagi ningthemcha karong phawba amadi ningthemcha karong dagi mayang Imphal Bengal phawbagi lambi yauna Naurem thongdagi Tera Bazar amadi CIPET lambi amasung Sana Kaithel ge officer club circle dagi Senam Laikai turning amadi Rems Road dagi Rems Canton Road phawbagi lambi gi naketa niyam kaina lam henjilakpa singda masana khangna niyam kaina sajileba sing lambi da paisinduna thamliba nunglengoi construction materials sing amadi khong lambi yauna amora kai kya paisilamba sing asi lokthongnaba khangan khrei ngasi sathariba survey asi dalenga ke maikai dagi lokthongnaba khanghalliba instruction asi da kana kumbana pendaba yaurabadi isagi inkol pataga mari lenaba SDC office da laktuna complaint tawba yaragani haiba paujal singsu mayanda lauthoktuna khangan khe FNC na sathariba bangi khongchang handoknaba MPCC na appeal tawkhre Foothill Naga area da Kuki militant singi SoO camp sabe yaroi popi thabe yaroi amadi Naga gi pari puri gi oiba lamda Kuki singna Tiger Road amasung German Road haina thonjenduna lambi sembagi thabak sathariba si yaningde haina Foothill Naga coordinating committee na Kuki singi mathakta maruena Kangpopi amasung Churchanpur district faunariba lambi gi saruk singda bangi khongjang sathariba se handoknaba MPCC gi vice president Dr. Lamtin Thang Haukemna appeal tawkhre MPCC ki vice president asina Foothill Naga coordinating committee ki president amadi secretary thakiba warolamada Naga body singna Kuki singi mathakta bangi khongjang sathariba sina maram oiraga kalok ki irangna chaitheng mayok nariba jaga sing asida relief operation amasung nomagi tangai fadana chathok chasin tawriba singda chauna akaiba pire banna sina humanitarian crisis mayok nariba se yenglaga masi khudakta handopiyu haukiba chahi 2023 gi May 3 de ki tholakiba kanglok ki irang asina maram oiraga miyoi kya ge punsi yauna lanthum kaya mangbata natana hiram kaya da kham thengna awaba mayok naribane hairiba singna ba kaya si mayok naraba sunaga organization sing yauna tongan ba stakeholders singna pirakpa contribution kaya sina maram oiraga santi gi lambel asita kumang sok sina lakpa hauragani maramaduna Foothill Naga coordinating committee gi maikai dagi lanjana riba miyam amasung masina chaitheng phangliba miyam gi awaba singdu khanbiduna miyoi sing asigi mathau tarba sing adu phangba ngamnabagi damakta bangi khongjang asi handopiyo relief amasung rehabilitation gi damak honariba singda ayat pa pibiganu haide IM gi lusingba moiba hospitalized tawkhre
NSNIM गे ato kiloser thoingaleng muiba haukiba irai numit ki nungthil pung barorom tarakpada masage anaba amana maram oiraga Dimapur da leba Christian Institute of Health Science and Research Center da pukhatuna laika nakre adubu khudong thiningai di oidre haidi pausna makhatana haidibana NSNIM gi lusingba si diarrhea amasung gastritis yauna tongan balaina kaya nabana maram oiraga hospital da pukhatuna laika nakibane adubu hauji khudong thiningai oidre asinung discharge tawraba yai haina pausna makhatare